ꯖꯨꯂꯤ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯑꯅꯧꯕꯗꯣ ꯇꯧꯈ꯭ꯔꯕꯅꯤ ꯁꯤꯁꯇꯔ ꯕꯦꯛ ꯍꯪꯉꯤꯕ ꯌꯥꯝꯅ ꯌꯧꯔꯦ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯍꯣꯏ ꯍꯣꯏ ꯖꯨꯂꯤ ꯑꯣ 30 ꯀꯛꯈ꯭ꯔꯦ ꯀꯔꯤꯒꯤ ꯀꯛꯏꯅꯣ ꯑꯩꯅ ꯍꯟꯗꯛ ꯋꯥ ꯉꯥꯡꯕ ꯈꯔ ꯏꯀꯥꯏꯖꯕꯁꯤꯒ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯎꯪꯕ ꯑꯃ ꯇꯧꯋꯦꯕ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯖꯃꯟꯒꯤꯅ ꯕꯤꯃꯣꯜꯗꯣ ꯖꯨꯂꯤꯗ ꯁꯕ ꯇꯧꯁꯟꯕꯤꯔꯣ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯊꯥꯞꯄ ꯆꯤꯡꯗ ꯆꯠꯈꯤꯅꯤꯀꯣ ꯏꯊꯟꯇ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤ ꯃꯔꯛꯇꯨꯗ ꯀꯥꯐꯩ ꯆꯤꯛꯄꯤꯅꯤꯀꯣ ꯀꯦꯃꯦꯔꯥ ꯈꯛꯇꯅꯤ ꯀꯛꯐꯩ ꯃꯔꯛꯇ ꯂꯩꯁꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯂꯩꯌꯦ ꯑꯩ ꯀꯛꯐꯩ ꯌꯥꯝ ꯀꯤꯖꯩ ꯀꯛꯐꯩ ꯇꯤꯟꯐꯥ ꯂꯤꯟ ꯂꯤꯟꯗꯤ ꯌꯥꯝꯅꯕꯨ ꯀꯤꯗꯦ ꯍꯥꯏꯗꯨꯅꯤ ꯀꯛꯐꯩꯒ ꯇꯤꯟꯐꯥꯒꯅ ꯍꯦꯜꯂꯤ ꯀꯤꯕꯁꯦ ꯆꯥꯛꯂꯔꯦ ꯋꯥꯃꯩꯒꯨꯝ ꯂꯀꯥꯟꯁꯤ ꯃꯨꯠꯄꯁꯨ ꯉꯝꯗꯅ ꯃꯩꯔꯤꯁꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯨꯗꯦ ꯄꯥꯟꯅꯔꯒ ꯈꯪꯒꯅꯤ ꯃꯩꯆꯥꯛꯁꯦ ꯅꯍꯥꯛꯀꯤ ꯌꯥꯏꯐꯅꯕ ꯈꯟꯖꯕꯅ ꯄꯨꯟꯁꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯒꯦ ꯅꯪ
ꯑꯩꯅ ꯎꯍꯜꯂꯣ ꯖꯨꯂꯤ ꯃꯥꯛꯁꯨ ꯎꯗꯕꯗꯨꯕꯨ ꯖꯨꯂꯤꯗꯣ ꯅꯪꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯚ ꯊꯥꯔꯛꯄꯗꯁꯨ ꯃꯥꯏ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯖꯨꯂꯤꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯀꯩꯅꯣ ꯀꯨꯀꯤ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅꯕ ꯅꯠꯇꯦ ꯀꯨꯀꯤ ꯅꯠꯇꯦ ꯖꯨꯂꯤꯗꯤ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨꯏꯁꯦ ꯃꯨꯁꯂꯤꯝ ꯑꯗ ꯃꯌꯥꯡꯒꯤ ꯀꯩꯅꯣꯅꯦꯕꯁꯦ ꯅꯛꯁꯟꯒ ꯌꯦꯡꯉꯨ ꯀꯥꯏꯅꯣ ꯂꯩꯔꯤꯁꯤꯕꯣ ꯅꯨꯄꯤ ꯑꯗꯨ ꯍꯥꯃꯦꯡꯒ ꯆꯠꯂꯤꯁꯤꯔꯕ ꯂꯧꯕꯨꯛꯇ ꯇꯨ ꯍꯥꯃꯦꯡ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯎꯏꯌꯦ ꯇꯣꯔꯣꯒꯤ ꯀꯩꯅꯣ ꯇꯧꯋꯤꯗꯣ ꯂꯩꯅꯤꯡꯊꯧꯀꯥ ꯆꯪꯈ꯭ꯔꯒ ꯇꯩꯕꯤꯅꯨꯕ ꯇꯥꯃꯣ ꯇꯩꯕꯤꯅꯨꯕ ꯇꯥꯃꯣ ꯍꯥꯏꯅ ꯃꯇꯣꯝ ꯇꯧ ꯂꯩꯔꯝꯃꯦꯗꯣ ꯀꯩꯅꯣꯒꯤ ꯑꯕꯦꯔ ꯀꯅꯥꯝꯇꯅ ꯇꯩꯕꯤꯗ꯭ꯔꯕ ꯃꯥꯗꯤ ꯉꯁꯥꯏ ꯇꯣꯔꯣ ꯇꯧꯔꯕꯅꯤꯅ ꯚꯥꯞꯅ ꯁꯥꯔ ꯃꯇꯣꯝꯇ ꯇꯩꯕꯤꯅꯨꯀꯣ ꯇꯥꯃꯣ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯔꯦ ꯇꯥꯃꯣ ꯍꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯇꯣꯝꯇ ꯚꯥꯞꯅ ꯁꯥꯔ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦ ꯍꯥꯃꯦꯡ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯉꯨ 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 ꯍꯥꯃꯦꯡꯗꯣ ꯑꯗ ꯍꯅꯨꯕ ꯑꯝꯁꯨ ꯆꯠꯂꯤꯁꯦ ꯁꯤꯁꯨ ꯌꯦꯡꯉꯨ ꯁꯅꯥꯎ ꯃꯆꯥꯁꯨ ꯂꯩꯗꯣ ꯎꯇꯥ ꯀꯩꯅꯣ ꯍꯨꯏ ꯑꯃꯁꯨ ꯆꯦꯜꯂꯦ ꯂꯥꯛ ꯂꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛ 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 ꯁꯥꯟꯅꯔꯨ ꯂꯥꯛ ꯀꯩꯅꯣ ꯅꯪ ꯄꯣꯔꯛꯏꯗꯣ ꯆꯠꯂꯣ ꯆꯥꯔꯣ ꯌꯦꯡꯍꯟꯗ꯭ꯔꯗꯤ ꯆꯠꯂꯒꯦ ꯆꯠꯂꯣ ꯑꯩꯒꯤ ꯅꯦꯠꯁꯤꯁꯨ 90% ꯂꯣꯏ ꯍꯥꯏꯕꯅꯤ ꯉꯁꯥꯏꯅ ꯂꯣꯏꯖꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯗꯣꯏꯕ ꯒꯣꯕꯔꯊꯣ ꯎꯇꯥ ꯆꯤꯆꯦ ꯍꯣꯏ ꯆꯥꯈꯤꯗꯣꯔꯦ ꯆꯠꯂꯣ ꯀꯞꯄꯦ ꯀꯞꯄꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯥ ꯀꯥꯞꯄꯤꯔꯛꯄꯤ ꯀꯔꯕꯥꯔ ꯇꯧꯕꯤꯔꯅꯨ ꯀꯩꯅꯣ ꯏꯌꯥꯔꯇꯦꯜꯁꯤꯕꯨ ꯑꯩꯒꯤꯗꯣ ꯊꯥꯗ ꯀꯌꯥꯅꯣ ꯃꯣꯏꯅ ꯍꯥꯜꯂꯤꯗꯨ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ